NGAKPA PHABA YAROI ATHUBADA LEINGAK SHEMMU AMADI LAMDAM ASIDA President's Rule THAMBA YAROI HAIBA NACHINGBA KHOLLAO SINGA LOINANA TONGANBA MAPHAM SINGDA MEIRA KHONGCHAT AMADI Human Chain Shemduna NGARANG NUMIDANG Meeyamna Khongjang Changshinkhre Khongjang asi ngarang numidang uripok maikai amadi sagolbandagi khumbong faubagi meira paibisingnasu chathakhi uripok maikai gi oina changsinkiba khongjang adu uripok kangchup road gi lamboi khongnang khongdagi hauduna uripok overbridge fauba miyamna meira paiduna human chain semduna KHUL NGAKPA PHABA YAROI ATHUBADA LEINGAK SHEMMU AMADI LAMDAM ASIDA PR THAMBA YAROI HAIBA NACHINGBA KHOLLAO LAUDUNA KHONGJANG CHAngshinkhre Masing yamnaba meira paibising aduna lamboi khongnang khongromdagi uripok tamna haigatlakhi adubo nauremthong yaurakpada security force na thattuna mafam adudagi miyam adu mamai leiduna halhankhi loinana uripokki tongan ba mafam singda miyamna meira paiduna human chain semduna khongjang changshinkhre miyam aduna overbridge tamna khongchat adu overbridge tagi mamai leiduna halhankhi